ꯊꯩꯕꯣꯡꯁꯦ ꯇꯥꯔꯒ ꯀꯥꯔꯦ ꯄꯥꯝꯕꯤꯁꯦ ꯋꯥꯡꯕꯒꯤ ꯃꯔꯨ ꯑꯣꯏꯅ ꯆꯥꯔꯅꯤ ꯀꯨꯀꯔꯗ ꯀꯥꯝꯃꯒ ꯑꯩꯅ ꯀꯥꯏꯗꯅꯕ ꯖꯥꯂꯤꯁꯦ ꯊꯝꯕꯅꯤ ꯁꯤꯗꯁꯨ ꯑꯃ ꯇꯥꯁꯜꯂꯒ ꯀꯥꯔꯦ ꯄꯥꯝꯕꯁꯨ ꯃꯔꯤ ꯃꯉꯥ ꯄꯥꯜꯂꯤ ꯁꯤꯁꯨ ꯍꯦꯛꯇꯣꯛꯑꯅꯤ ꯉꯁꯤ ꯗꯦꯠ 12 ꯑꯥꯒꯁ 2024ꯅꯤ ꯉꯁꯤ ꯆꯪꯉꯒ ꯌꯦꯡꯕꯗ ꯄꯨꯟꯗꯣꯟꯁꯨ ꯄꯥꯜꯂꯒ ꯂꯩꯔꯝꯃꯦ ꯍꯥꯎꯇꯤ ꯇꯧꯁꯜꯂꯒꯦ ꯄꯥꯝꯕꯁꯦ ꯈꯔꯗꯤ ꯍꯟꯊꯔꯦ ꯂꯦꯟꯗ ꯑꯅꯝꯕ ꯆꯠꯈꯔꯦ ꯑꯗꯣ ꯑꯥꯗ ꯎꯔꯤꯁꯦ ꯃꯨꯟꯕꯁꯨ ꯌꯥꯎꯋꯦ ꯊꯥꯕꯨ ꯊꯥꯖꯤꯜꯂꯒꯗꯤ ꯃꯍꯩ ꯆꯥꯕ ꯐꯪꯕꯅꯤ ꯃꯌꯥꯝ ꯍꯤꯡꯒꯣꯜ ꯂꯩꯔꯒꯗꯤ ꯊꯥꯖꯟꯁꯤ ꯑꯩꯁꯨ ꯎꯍꯩ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯤ ꯁꯣ ꯍꯣꯟꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯎ ꯋꯥ ꯊꯥꯕꯁꯦ ꯑꯩꯒꯤꯗꯤ ꯍꯩ ꯄꯥꯝꯕꯤ ꯑꯌꯥꯝꯕ ꯊꯥꯏ ꯂꯦꯟꯗ ꯂꯣꯏꯅꯃꯛ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯁꯪꯉꯦ ꯍꯩ ꯄꯥꯝꯕꯤ ꯑꯌꯥꯝꯕꯅꯤ ꯊꯥꯔꯤꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯦ ꯁꯤ ꯎꯕꯗ ꯋꯥꯈꯜꯁꯦ ꯊꯤ ꯅꯨꯡꯉꯥꯏꯕꯤꯅꯤ ꯃꯌꯥꯝꯁꯨ ꯍꯤꯡꯒꯣꯜ ꯂꯩꯔꯒꯗꯤ ꯊꯥꯖꯟꯁꯤ ꯁꯤ ꯌꯦꯟꯗꯦꯝꯅꯤ ꯐꯖꯔꯦ ꯁꯤꯅ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤꯅꯤ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯨ 6ꯃꯨꯛ ꯊꯥꯕꯅꯤ ꯑꯃꯈꯛ ꯄꯥꯜꯂꯒ ꯂꯩꯔꯝꯃꯦ ꯁꯤꯅ ꯂꯤꯟꯆꯤ ꯄꯥꯝꯕꯤꯅꯤ ꯅꯣꯡ ꯇꯥꯕꯗꯒꯤ ꯅꯥꯄꯤꯁꯤꯡꯁꯦ ꯁꯣꯡꯉꯦ ꯀꯥꯔꯣꯠꯁꯨ ꯄꯥꯜꯂꯒ ꯂꯩꯔꯝꯃꯦ ꯊꯥꯕꯨ ꯊꯥꯖꯤꯜꯂꯗꯤ ꯑꯗꯨꯝ ꯄꯥꯟꯕꯅꯤ ꯍꯧꯕꯅꯤ ꯁꯤꯅ ꯍꯩꯀꯨ ꯄꯥꯝꯕꯤꯅꯤ ꯍꯩꯀꯨ ꯄꯥꯜꯂꯦ ꯌꯥꯝꯅ ꯄꯥꯟꯖꯒꯗꯕꯅꯤ ꯂꯦꯟꯗ ꯑꯅꯝꯕ ꯆꯠꯈꯔꯦ ꯑꯗꯨ ꯁꯤ ꯄꯥꯜꯂꯤꯁꯤꯅꯤ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯄꯥꯜꯂꯛꯑꯀꯥꯟꯗ ꯎꯍꯩ